ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯂꯩꯖꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯄ꯭ꯔꯦꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯔꯤ ꯃꯗꯨꯗꯤ ꯇꯦꯔꯥ ꯈꯣꯡꯁꯥꯡꯕꯤ ꯍꯥꯏꯕꯁꯦ ꯃꯦꯒꯤ ꯇꯥꯡ 3ꯒꯤ ꯀꯨꯀꯤꯒꯤ ꯂꯥꯟ ꯑꯁꯤꯗꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯉꯁꯤ ꯐꯥꯎꯕ ꯌꯥꯏꯔꯦꯛꯇꯨꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯂꯣꯀꯦꯜ ꯚꯣꯂꯟꯇꯤꯌꯥꯔꯁꯤꯡꯅ ꯑꯀꯟꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯀ ꯂꯣꯏꯅꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕ ꯃꯐꯝꯅꯤ꯫ ꯁꯤꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ CRPꯒꯤ ꯀꯝꯄꯅꯤ ꯑꯁꯤ ꯂꯧꯊꯣꯛꯑꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯐꯪꯖꯔꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯎꯕꯤꯗꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯍꯥꯟꯕꯃꯛꯇꯗ ꯊꯝꯖꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯎꯕꯤꯔꯝꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥꯛꯂꯧ ꯐꯖꯅ ꯄꯤꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯉꯥꯛꯂꯧ ꯄꯤꯕꯤꯕꯒꯤ ꯃꯍꯨꯠꯇ ꯈꯨꯗꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯔꯤꯕ ꯑꯁꯦ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯂꯧꯊꯣꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯂꯩꯒꯅꯤ? ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯦ ꯊꯣꯛꯍꯟꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯔꯦꯗ ꯖꯣꯟꯗ ꯂꯩꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯉꯥꯛꯂꯧ ꯐꯖꯅ ꯄꯤꯕꯤꯌꯨ꯫ ꯑꯩꯈꯣꯏꯕꯨ ꯐꯖꯅ ꯉꯥꯛꯄꯤꯌꯨ ꯁꯦꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯊꯝꯖꯔꯤ꯫ ꯇꯦꯔꯥ ꯈꯣꯡꯁꯥꯡꯕꯤꯗꯒꯤ ꯔꯦꯗ ꯖꯣꯟꯗꯒꯤ